Thokna India Census Chatthagadouri ing kumja lisinganiga supna kuntareta Chatthagadouriba Census asida ahanbo oina caste enumeration yaugani hairi Home Minister gi matung ina Census ki thabaksing cutting edge mobile digital app sing sizinaduna enumerator amadi supervisor lakh kuntra mari amadi census functionary lakh amaga lising kuntra na chathagani hairi ahan bagi oina census chathaba imung amagi yumgi phibam amenities loinana assets sing khongatkani amadi house listing operation tawgani hairi ani subada imung abada leiriba mioi singi socio economic demographic cultural yauna population enumeration chathagani hairi census Chathabada Cheksina leak ohendana data khongatkani haina Home Minister na phongdokhibaga loinana census ki data sing adu digitally kuthangda chathagani haina khanghalakli